Akashvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipur ngasi COVID-19 ki sample lising chamapan nipumari test tawbada miyoi chani humpunithoi positive oiba thengnare ngasi miyoi manga laisat astegi laikidre. Manipur Vidhan Sabha gi maraki mikhal gi board khombagi thabak kangkhalagli ngasi mirep singi phiral singkhatnaki. Mukhyamantri N Biren hari mikhal da mirep singna sel changhandrabadi senja thumja muthatpat laina ngamgani. Bihar Vidhan Sabha mikhal gi ahanba tangaki board khombagi matam ngasi loikre board lakliba yumsa kaisanubita thadaganagani amasung COVID-19 lan thengnabada bharana achogo pandup ama yaubaga loinana naba phabagi chang sada marfudra dasmik ani ahum yaure. Laibak asina malengi laisat oriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakangnaraba miyoi kayana su lantheng asida mai pakna bagidamak Akashvani Imphal gi ipau gi kutangda mipum kudimangna araiba thawong ahum face mask upa amaga phuttaruk lapna leiminaba mai mit amadi khutsa toina hamdoktuna taru taran thamnaba appeal tawnarakli saknairaba comedian Laisram Rangilalna asumna hai. Aigiming Laisram Rangilal ay nokfade na kangnariba pagi kanglabadugi artist ni miyamna COVID-19 haina kangnariba laina laichat asi haujuk phawba laina laichat asidagi kannanabagi damakta hidak haibadi vaccine leitribana maramoiduna masidagi ngakthoknanabagi damakta aikhoina face mask upiba amadi mi amaga gi arapa phut taruk lamna social distancing thambiba aduga sapon noiduna kutsa toina hamdok biba loktin mapam sadana amadi miyam tin mapamda sitok bidaba ekoi kudimak COVID-19 degi kalhungna bigidamak section minerasi Haujik mapung oiba pau Manipur ngasi nauna miyoi chani humpunithoi COVID-19 positive oiba thengnaki masigi manungda micham chani yangkhai manga amasung Central Armed Police Force ki miyoi taret yauri Raijigi COVID-19 Command Control Room na haujik ngaki mamangda thadorpa serol amagi matungina ngasi positive oikiba miyoi sing adugi manungda Imphal West Jilla degi chama 18 Imphal East degi nifu taret Tamenglong degi kuntra matoi Kaksing degi kun amasung Thawbal degi miyoi 10 yauri ngasi punna sample lising machamapan nifu mari test tawki Raijasda haujik apunba positive oiba case lising 13 chamri kunmari sure ngasi miyoi chani discharge tawkibaga loinana haujik phawbada naba phakiba migi masingna lising 10 chatruk kunthani pan sure naba phabagi changna sada humbudra mari dasmik mapan ahumni Raijasda huji apunba active case lising mari chani kulumdoi lairi haukiba pung kunmari da miyoi manga leikhidabaga loinana laisat asina siba apunba masing samaga nifu mari sure Amarum da COVID-19 ki matang da miyambu bab tanbagi thoram ama ngasi Imphal gi kaisampat kaisam laikai da pangthokre thoram adu Manipur Central Youth Club COVID-19 Task Force na Raijagi Haksel Bibaki matenga loinana sinbani Nauria pakhang lakpa kendra da COVID-19 thenanaba hotnabada sarkarna ahenma miyeng sangbinaba hanagi MLA RK Ananna appeal tawrakli Kendra asigi mafam kya da laisat asi sandorapadagi containment zone oina laukthokraba mafam singda MLA na sana thanaba polam sing yantoki ngasi kendra asigi kwa kaithel laisram laikai da leiba community hall da miyam COVID-19 ki test toki Ningtham tha changlakpa amadi kumai phionggi matam lakpada COVID-19 degi ngakthoknaba Pradhan Mantri Narendra Modi na tha asigi nipan da hawdokiba Jan Andolon campaign Manipur su mapung phana chathari Jan Andolon campaign gi saruk ama oina Tamenglong Jilla gi mafam kya da COVID-19 gi matang da miyambu bhab tanbagi thoram pangthokre District Health Society Tamenglong na sinduna Tamenglong bazar da pangthokpa thoram amada miyangi khongsat ama sakhi tungda akhang ai singna laisat asigi matang da wangangki Langmaitet Youth Development Association amasung People Task Force COVID-19 na sinduna Thawbal Jilla gi Hairo Kendra gi manung chanba Langmaitet COVID-19 laisat asigi matang da miyambu bahat tahambagi thoram amasu pangthokre Manipur Vidhan Sabha gi sit mari gi maraki mikhal gi matam naksilakpaga loinana Rajniti Dol Singh amasung Mirep Singh na board khombagi thabak kangkhalakle Mirep Singh gi mikhal gi phiral singkhatnaba hore ngasi Imphal West gi Wangoida BJP gi Mirep Ol Lukhoi gi phiral singkhaki thoramdar saruk yaraduna Mukhyamantri Nongthomam Biren Singh hai amata oiba amasung chakhot thorangi damakta vote PC Kangpokpi Jilla da Saitu Vidhan Sabha Kendra gi BJP gi Mirek ngamthong hauki ki phiral su ngasi singkhaki thoramadu dol gi President Professor AS Tikendra saruk yaki Kendra asigi Congress ki Mirep oiriba Dr. Lamting Thang hauki ki phiral su ngasi singkhakre
Koleb Village the Pangtok Patorum Amada, Wangang Bada, Manipur Pradesh Congress Committee ki President M. Okrendran Hai, Singil Lamsing the Inclusive Infrastructure Development Purak Nabo Honabagi Tangai for the Belay. Mang Hai, pressure the Isagi right, Mangan Bagi Tabak Toklasi, Miam na Wakal Kantaba Matam Oire. Ngasigi Tauram Maduda, CLP Lusingba, Okram Iwobi Sing Amasung, Gaikangam Nasingba, Saruyaki. Amarum the Maraki Mikalga Mari Lenana, Ngasi Ayuk Tawal Jilagi, Kongjom Police na, Tientada Ti Humbagi Tabak Chatabada, Mio Amapare, Mangondigi, Yu Sunaba Polong Kamarmusu Pagat Le Hairi. BJP Manipur Pradesh na sinduna nomagi oiba political conference among ngasi Thawal Jila gi Lilong Bidhan Sabha Kendra gi Manung Chanba Kekman Daleba Jila Kaithel da Pangtokre Thorom du Mukhyamantri N Biren Singh amasung Works Mantri TS Bisojin Singh Saruk Yaki Thorom du Wangang ba da Mukhyamantri Hai Mikhal da Mirep Singh na sel sanghandrabadi Senja Thumja Muthat pa line ngamgani Mikhal ama hek Pangtokpada Mirep Singh dagi sel loba saksa hejana ba tawbuna Singh Basing asi tawbidana ba Mukhyamantri na appeal tawri Thauramadu Saruk Yakiba Works Mantri Thongam Bisojin Hai Raija Sibu Thong Manana Sakot Hanaba Sarkar Asina Kana Honari Wangjing Dasu BJP na sinduna nomagi oiba political conference ama pangthoki Thauramadu Dorgi President Professor S. Tikendra Saruk Yaki Amaromda Imphal West ki Wangoi Bidhan Sabha Kendra gi Maulana Maurobi Ground Paubitek Mayai Laikai da Manipur Pradesh Congress Committee na sinduna nomagi oiba political conference ama pangthokre Thauramadu Wangang da Congress ki Chief Whip Govindas Konthok Jamna Hai Bharat amasung Manipur bu kannabagi damak Indian National Congress na leptana leiri Thauramadu da dol asigi lusingba kayamarum Saruk Yaki Tabiriba Pawasi Akasbani Imphal degini Bihar Bidhan Sabha Mikhal gi ahamba tangka gi board kombagi matam ngasi loisingkre tangkak asta jila Tarataru ki Bidhan Sabha Kendra Humudra Mathoida yumja kaisanu mita board thadanagani tangkak asida board thadanagadoriba kendra singi manungda Naxalai ki irang na soolaba mafam kayamarum yauri tangkak asida mirep lising ama Subna Humputaruna Mikhal Tenagani Masida Border Koti Ani Laktara Mari Romna Bot Thadanagani Ahan Batangkak Asida BJP na Sit Kumapanda JDU na Sit Kuntra Mangada Amasung Hindustani Awam Morcha na Sit Tarukta Mikhal Tenagani Bikasil Insan Party na Mirep Amathagali Grand Alliance da Yauriba RJD na Sit Nipuni Toida Aduga Congress na Sit Kunmatoida Mirep Thadokli CPI ML na Mirep Nipan Thadokli Board Koma Loigadama Matam Khazita Ngaisilak Pawda Lusing Bakayana Makoi gi Mirep Singidamak Laizabi Thaduna Board Kongke BJP President JP Nadda Film Star Amasung MP Sadrugon Sinha RGD Lusingba Tejwaswi Prasad Yadav na Singbana Mafam Kya da Pangthokpa Mikhal gi rally singda Wangang ki Le Ladakh ki Taruk Suba Autonomous Hill Development Council gi Mikhal da BJP na Nubra Lamdam da Chauna Mai Pakle Sitara Mangagi Pol Lauktopa da BJP na Sitara Mathoi da Mai Pakle Congress amasung Independent na Sit Ani da Mai Pakle Thasigi Kulumdoi da Pangthoki ba Sit Kuntaruk ki Council gi Mikhal gi Fall Punamak ngasi numidang athengba phawbagda phanglaba yai hairi Social Welfare Mantri Okram Henry na hairi miyangi matenga loinana sarkar asina raija asida awanba purapa ngamgani Imphal East New Chekon Primary School Sangaba amasung New Chekon da nauna sagadaba community hall gi jatra hunbagi thoromda wafam asi phongdol odana mantri hai sarkar na miyangi yaifanaba piriba tongan ba scheme singi khudong chaba singju launa ba honagadabani miyangi mihut ama oina raija sigi amasung haki kendra gi saukana ba thabak kayamarum tawgani haina thajaba piraduna mantri hai raija sida awanba purakna ba honabada miyangi Jok tangai phade Samvidana piba chahi manga do aibu seba tawna ba piba ne chumme aina praja gi seba tawwa ngamna ba hona na ba thagat piba ne aigi seba duna matik charak tabana opposition MLA ma oina aina praja sida seba tawwa ngamak tabana thadoaga sarkar da yauraga yaubaga loinana mayam gi laibak phaba hai tare aya kisu laibak phaba hai tare minister pibi duna akoi manipur gi miyam gi government Manipur gi miyam gi chief minister sigi matungda illaga aikoina mayam gi sabado matik chana tawba ngamnaba sangsalubani haibadune ne mayam singtokningi base Manipur ngasi harau tayamba amasung chatnabiga loinana kwak jatra kwak tanbagi thorom pangtokre sana konung na sinjura pangtokpa kwak tanbagi thorom da Rai Sabha gi MP ningthau leisemba sana jawba Saruk Yaki Imphal Dimapur lambigi lairok sing mayagi khongnem thanada meter yankai rom sangna lambi namthaki badagi gari sing satpa yadana leirakpa adu satpa yana ba lambi semjinbagi thabak kanna chathaba haure amarom da lambi asda panduna leiramba pochai puba gari sing amadi oil tanker sing Imphal Jiribam lambi rom da lakpa haure hairi maragasta Tobam Village mayada laiba irang thong yaraktabadagi ngasi matam khara gari satpa yarudre adubu thong adu semjinbadagi nungthilda gari sing lanthok lansin tawba haure hairi
Manipur University na loba B.Com Honors ki taruk suba semester parikha ki fall laukthokle pass tawbagi sang na sada 73.28 ni mahiroi singna parikha ki fall university ki website gi yengba yagani hari राज्य की MOBC विभाग की मखादा ngasi Bisnupur जिला की कुंबुई केंद्र की खंगत लबा बेनिफिशियरी मरफू मरीदा यनाव अमदी स्प्रेयर पंप सिंह यंथोखरे नशा मुक्त भारत कैंपेन कमिटी थौबालना रीजनल इंस्टीट्यूट ऑफ हैंडीकैप पर्सन यारीपोक खुबसनदुना यारीपोक ngasi नशा मुक्त भारत अवेयरनेस कैंपेन पांगथोखरे आकाशवाणी इम्फाल की पाव ताबिरी COVID-19 लांथेंगनबदा भारतना अचौब पंदुप अमा यौबगा लोनेना नाबा फबगी चांग सादा 40.23 यौरे नाबा फबगी मसिंग लाख 83,000 हेनखिबगा लोनेना नाबा फबगी मसिंगना एक्टिव केसदगी सरुक 13 हेले आकाशवाणी पाउमिन हाई हौकिबा पुंग 20 मियोय लिसिंग हुंपु हेना नाबा फगी अदुगा हारिबा मतम असिदा अनौबा केस लिसिंग निफु मंगा थेंगनकी हक्सेल मंत्रालय हाई केंद्र की मियंग मखादा राज्य अमसुंग यूनियन टेरिटोरी सिंगना लाइसेट असी थेननबा पाइखलिबा थौरांग सिंग डॉक्टर पैरामेडिक अमसुंग फ्रंट लाइन दा थबक तौरबा मियामना कथोकपगा लोनेना थबक पाइखलकपदगी नाबा फबगी सांग असी हेंगलकपनी लेबाग असे सिबिगी सांग सादा 1.5 सिनोदा लेरे हक्सेल मंत्रालय हाई हौकिबा पुंग 20 मियोय समरी मरफू लेखिद्रे लेबाग असदे एक्टिव केस की मसिंग हंथरक्तुना हौजिक चादा 9.5 खक्ता ngaire लेबाग असदे हौजिक अपुनबा पॉजिटिव केस 3,53,733 खक्ता ngaire असम द COVID-19 दगी नाबा फबगे चांग चादा 40 यौरे ट्विटर दा थागपा वारोल अमदा राज्य की हक्सेल मंत्री हिमंत बिस्वा शर्मन हाई हौकिबा पुंग 20 दा अनौबा पॉजिटिव केस सनी मरी थेंगनकी हारिबा मतम असिदा सैंपल 9,733 टेस्ट तौकी मसिदा पॉजिटिव ओइबगी चांग असि चादा 2.33 नि हौकिबा पुंग 20 दा मियोय 3,000 नाबा फकी हौजिक राज्य दु एक्टिव केस 13,913 लेरी महाराष्ट्र की उप मुख्यमंत्री अजित पवार COVID-19 पॉजिटिव ओइरे ट्विटर थागप वारोल अमदा श्री पवार हाई महाकी टेस्ट तौरबा अदु COVID-19 की पॉजिटिव ओइरमले अदु मोइनमक महाकी हक्सांग की फिबम फना लेरी महान हाई डॉक्टर सिंह की पौताक मतुंग इना खा थंगबा मुंबई दा लेबा ब्रिज कैंडी हॉस्पिटल दा हौजिक लायेंगली केंद्र की सिविल एविएशन मंत्री हरदीप सिंह पुरी नहारी वंदे भारत मिशन की 3 तांकक्ता थासिगी कुमापन सगोलसे नुमितेगी हौरगनी ट्विटर थागप वारोल अमदा श्री पुरी नहाई तांकक असिदा हानदगी हेना मफम हेंगलबा याई हौजिक फावबदा मिशन असिगी मखादा मियोय कोटी 2,00,000 रोम खुदोंसाबा फंगनखरे मान हाई ngarang mapan laibak singdigi मियोय 3,492 हलक्की केंद्र सरकार की ख्वाइदगी आशा लेबा स्कीम अमा ओरिबा प्रधानमंत्री आत्मनिर्भर निधि स्कीम थबक्ता ओंथोपदा उत्तर प्रदेश सरकार मकोक ओइरे लेबाग असिगी ओइना स्कीम असिगी मखादा राज्य असिना ख्वाइदगी यामना लोन पीबा ngamle hayeng video conferencing की खुतांगदा पांगथोकपा थौरम अमदा प्रधानमंत्री नरेंद्र मोदीना कानबा फंगलगदबा मियोय 3,00,000 लोमदा लोन येंथोकनी थौरम अदुदा मुख्यमंत्री योगी आदित्यनाथ सु सरुक यागनी लोइसिलपदा COVID-19 दगी ngakthoknaba face mask upa फुट 6 लापना लेबा खुदसा अमदी माइमी तरु तनान थंबा हाइबा अचंबा थोंग अहुम असी ngakna sapinaba अमुक हना निंगसिंगजरी अरोइबदा मरोइबा पाव अमुक हना मणिपुर ngasi COVID-19 की सैंपल 1,994 टेस्ट तौबदा मियोय 2,062 पॉजिटिव ओइबा थेनरे ngasi मियोय मंगा लाइसेट अस्तिगी लेखिद्रे मणिपुर विधानसभा की मरक की मिखल की बोर्ड खोंब की थबक कंखलगली ngasi मिरेप सिंह की फिराल चिंखटनकी मुख्यमंत्री एन बीरेन हारी मिखल मिरेप सिंह सेल संघनद्रबदी सेंजा थुमजा मुथतपा लाइन ngamgani बिहार विधानसभा मिखल की अहानब तांग की बोर्ड खोंब की मतम ngasi लोइखरे बोर्ड लाकलिबा युमसा ngaisan numita thadanaगनी अमसुंग COVID-19 लांथेंगनबदा भारतना अचौब पंदुप अमा यौबगा लोनेना नाबा फबगी चांग सादा 40.23 यौरे पाउ लोइजरे।